ꯃꯌꯥꯝꯁꯤꯅ ꯑꯩꯈꯣꯏꯒꯤ ꯏꯃꯥꯟꯅꯕ ꯑꯩꯈꯣꯏꯒꯤ ꯖꯣꯏ ꯀꯨꯃꯥꯔ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯒꯤ ꯏꯃꯥꯟꯅꯕꯗꯤ ꯂꯣꯏꯅ ꯂꯣꯏ ꯈꯪꯉꯝꯃꯒꯅꯤ ꯈꯜꯂꯤ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣꯁꯤ ꯌꯦꯡꯉꯝꯃꯒꯗꯤ ꯁꯃꯨꯗ꯭ꯔ ꯃꯄꯥꯟꯒ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯕ ꯑꯁ ꯐꯖꯅ ꯐꯖꯩꯌꯦ ꯂꯣꯀꯦꯁꯟ ꯌꯥꯝ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯑꯗꯣ ꯆꯥꯛ ꯆꯥꯅꯕꯝ ꯖꯒꯥꯁꯤ ꯌꯥꯝ ꯐꯖꯩ ꯌꯥꯝ ꯂꯥꯛꯄꯤꯌꯨ ꯑꯣꯀꯦ ꯀꯣꯏꯁꯤ ꯁꯤꯅ ꯑꯩꯈꯣꯏ ꯃꯇꯥꯎ ꯉꯥꯟꯕ ꯃꯥꯅ ꯍꯧꯖꯤꯛ ꯁꯤꯡꯂ ꯀꯩꯅꯣꯝ ꯀꯟꯅ ꯆꯥꯝꯃꯤ ꯆꯅꯝꯂ ꯃꯇꯥꯎ ꯀꯩꯅꯣ ꯑꯣꯀꯦ ꯑꯣꯀꯦ ꯁꯤꯒꯤ ꯏꯁꯤꯡ ꯃꯅꯥꯛꯁꯤꯗ ꯆꯥꯝꯕꯁꯦ ꯅꯨꯡꯉꯥꯏꯕ ꯐꯥꯎꯕ꯭ꯔꯣ ꯌꯥꯝ ꯊꯤ ꯅꯨꯡꯉꯥꯏ ꯑꯗꯨꯗꯤ ꯈꯨꯠꯇꯧ ꯅꯝꯃꯦꯕꯀꯣ ꯀꯩꯅꯣ ꯆꯥꯕꯤꯗꯨꯕꯨ ꯇꯥꯎ ꯁꯤꯡ ꯁꯤꯡ ꯆꯥꯏꯔꯣ ꯁꯤꯡꯁꯦ ꯌꯥꯝ ꯍꯥꯎꯕꯅꯤ A little longer than a few minutes. ꯑꯩꯈꯣꯏꯁꯦ ꯆꯥꯕꯗꯤ ꯂꯣꯏꯔꯦ ꯑꯩꯈꯣꯏ ꯄꯤꯛꯅꯤꯛꯀꯤ ꯐꯨꯜ ꯆꯥꯔꯦ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯉꯁꯥꯏꯗ ꯍꯥꯏꯐꯦꯠꯇꯪ ꯀꯣꯏꯊꯣꯛꯒꯦ ꯂꯣꯀꯦꯁꯟꯁꯤ ꯌꯥꯝ ꯐꯖꯩ This is the beautiful place of the Manipur in Churchandpur district ꯑꯩꯈꯣꯏꯒꯤ ꯆꯨꯔꯆꯥꯟꯄꯨꯔ ꯀꯣ ꯐꯖꯩ ꯌꯥꯝ ꯐꯖꯩ ꯂꯥꯎ ꯃꯌꯥꯝ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯆꯠꯂꯤꯕ ꯃꯐꯝ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯕꯣꯠ ꯇꯣꯡꯐꯝ ꯑꯩꯈꯣꯏꯒꯤ ꯍꯤ ꯇꯣꯡꯐꯝ ꯖꯒꯥ ꯑꯩꯈꯣꯏꯒꯤ ꯇꯨꯔꯦꯟ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨꯒꯤ ꯃꯐꯝꯅꯦ ꯃꯌꯥꯝꯁꯨ ꯚꯤꯗꯤꯑꯣ ꯁꯨꯇꯤꯡ ꯇꯧꯔꯦ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯐꯣꯇꯣ ꯀꯥꯞꯄ ꯈꯣꯠꯄ ꯃꯌꯥꯝ ꯇꯧꯔꯤ ꯑꯗꯣ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯤ ꯂꯦꯠꯁ ꯒꯣ wow ꯑꯁꯤꯗ ꯄꯣꯠ ꯊꯧꯔꯦ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯤ ꯑꯩꯈꯣꯏ ꯁꯤꯗ ꯆꯪꯉꯔꯣꯏꯁꯦ ꯁꯤ ꯆꯪꯉꯨꯁꯤ ꯂꯥꯛꯑꯣ ꯁ꯭ꯋꯥꯏꯗ ꯌꯥꯝ ꯐꯖꯩ ꯁ꯭ꯋꯤꯃꯤꯡ ꯄꯨꯜ ꯃꯅꯨꯡꯗ ꯂꯩ ꯁ꯭ꯋꯤꯃꯤꯡ ꯄꯨꯜ ꯏꯁꯤꯡ ꯂꯩꯇꯕ ꯃꯥꯜꯂꯦ ꯑꯥꯗ ꯏꯃꯥꯟꯅꯕ ꯍꯦꯔꯣꯖꯤꯠꯀ ꯑꯩꯈꯣꯏꯒꯤ ꯖꯣꯏ ꯀꯨꯃꯥꯔꯒ ꯐꯣꯇꯣ ꯀꯟꯅ ꯀꯥꯞ ꯂꯩꯔꯦ ꯁꯨꯇꯤꯡ ꯇꯧ ꯂꯩꯔꯦ ꯑꯣꯀꯦ ꯃꯤ ꯌꯥꯝ ꯂꯩꯔꯦ ꯒꯥꯏꯁ ꯃꯌꯥꯝ ꯐꯖꯩ ꯁ꯭ꯋꯤꯃꯤꯡ ꯄꯨꯜꯁꯤ ꯂꯩꯔꯦ ꯏꯁꯤꯡ ꯌꯥꯝ ꯊꯤ ꯌꯥꯎꯗ꯭ꯔꯦꯕ ꯁ꯭ꯋꯤꯃꯤꯡ ꯄꯨꯜꯁꯤ ꯏꯁꯤꯡ ꯌꯥꯎꯗ꯭ꯔꯦ ꯍꯥꯏꯕ ꯃꯤ ꯃꯌꯥꯝꯁꯤ ꯌꯦꯡꯉꯣ ꯃꯤ ꯃꯌꯥꯝꯁꯤ ꯌꯦꯡꯉꯣ ꯑꯩꯈꯣꯏꯒꯤ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤ ꯁꯣꯝꯗꯁꯨ ꯑꯁꯤꯗꯁꯨ ꯔꯨꯐꯇꯁꯨ ꯈꯔ ꯂꯩꯔꯦ ꯃꯊꯛꯇꯁꯨ 오케이. 와, 내일은. 바이바이 하이 따로. 바이바이 또 슬로 바이바이. 아도 mayam akoy asigi photo kapam se asida akoy imanaba sige photo kapke. Nay nasanita inay ma. Kaya kela to siyempre Indo man. Asat matikhiwa ita. Pasara ba koy buto sandra kansta. Ano kayo man sandra. Ako yung motorbot thawai siyong mayam ti yung yoto. Asi yung ay asi posta dro mayam ti yung ne. Lagi. Wow, naire. Isingi pum yung to. Ako ne web pa zamam lai ne. Yam si web sam ti yung. Pazare. Yam pa di. Camera ni kono asun na yung. Lao. Lao dum right. जानदा है दिल ये तो जान दिया तू तेरे बिना मैं न रहूं मेरे बिना तू किथे चलिए काटू कैसे राता ओ सावरे asigi tongna je mayam yo nuaitra tongindra mayam phajai adi hi mo leje yam phajai induriba asigi view je akoi si car gam ti yenge mayam aduga car gam te view khatang phajam ulake silere si je car gam te view je uchar ke mayam ye kaminers si yeminasi lo 1 2 3 step se ka ge ama ki kumu da tel le lom lau lo in ai ni am lo ai jam ngom me It's time to go. mayam se wam te get down everybody
ꯑꯁꯤꯒꯤ ꯚ꯭ꯌꯨꯁꯦ ꯌꯥꯝ ꯐꯖꯩ ꯑꯁꯤꯒꯤ ꯕꯣꯠꯁꯤ ꯑꯁ ꯌꯥꯝ ꯇꯣꯡꯅꯤꯡꯉꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯇꯣꯡꯉꯔꯣꯏꯒꯦ ꯋꯥꯎ ꯎꯏ ꯑꯁ ꯐꯖꯅ ꯁꯤꯠꯇ꯭ꯔꯣ ꯅꯩꯔꯦ ꯍꯥꯏꯕ ꯃꯌꯥꯝꯁꯦ ꯃꯌꯥꯝ ꯇꯣꯡꯅꯤꯡꯗ꯭ꯔꯣ ꯑꯁ ꯌꯥꯝ ꯅꯨꯡꯉꯥꯏꯗꯧ ꯃꯥꯜꯂꯦ ꯍꯥꯏꯕ ꯑꯗꯣ ꯑꯁꯤꯒꯤ ꯑꯦꯟꯖꯣꯏꯃꯦꯟꯁꯦ ꯈꯤꯇꯪ ꯑꯩꯈꯣꯏꯗ ꯂꯧꯕꯁꯦ ꯐꯔꯛ ꯇꯥꯔꯅꯤ ꯑꯩꯈꯣꯏꯒꯤ ꯑꯗꯣ ꯃꯣꯏꯒꯤ ꯐꯖꯕ ꯅꯨꯡꯉꯥꯏꯕꯁꯤꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯒꯅꯤ ꯑꯣꯀꯦ ꯃꯌꯥꯝ ꯋꯥ ꯇꯣꯡꯉꯤꯁꯤ ꯌꯦꯡꯉꯣꯅꯦ ꯋꯥꯒꯤ ꯑꯩꯈꯣꯏꯒꯤ ꯍꯥꯏꯅꯕꯁꯦ ꯌꯥꯝ ꯐꯖꯅ ꯍꯥꯏ ꯍꯥꯏꯕ ꯑꯩ ꯃꯌꯥꯝ ꯀꯨꯝꯃꯒꯦ ꯑꯗꯣ ꯑꯣꯀꯦ ꯆꯠꯂꯁꯤ ꯊꯦꯡꯉꯦ ꯃꯌꯥꯝ ꯁꯤꯒꯤ ꯁ꯭ꯇꯦꯞꯁꯦ ꯀꯥꯒꯦ ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯐꯖꯕꯁꯦ ꯀꯔꯝ ꯐꯖꯕ ꯑꯩ ꯁꯥꯏꯗꯇ ꯎꯠꯂꯛꯀꯦ ꯃꯌꯥꯝ ꯌꯦꯡꯕꯤꯌꯨ ꯁꯤꯅ ꯉꯁꯥꯏꯒꯤ ꯍꯥꯏꯅꯕꯁꯤ ꯂꯩꯔꯦ ꯑꯗꯨꯒ ꯋꯥꯏ ꯑꯝꯇ ꯀꯥꯞꯖꯔꯦ ꯑꯩꯈꯣꯏꯒꯤ ꯒꯥꯔꯤꯁꯦ ꯑꯁꯤꯗ ꯂꯩꯌꯦ ꯃꯣꯏꯁꯦ ꯀꯔꯤꯅꯣ ꯑꯃꯈꯛ ꯌꯦꯡꯉꯝꯃꯦ ꯑꯗꯣ ꯃꯌꯥꯝ ꯀꯩꯅꯣꯅꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯑꯩꯈꯣꯏꯒꯤ ꯒꯥꯔꯤꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯁꯥꯏꯠꯀꯤ ꯋꯤꯟꯗꯣꯁꯦ ꯑꯩꯈꯣꯏꯒꯤ ꯂꯣꯛ ꯇꯥꯁꯟꯈꯤꯕꯀꯣ ꯑꯗꯨꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯧꯖꯤꯛ ꯒꯥꯔꯤꯁꯦ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯈꯔ ꯂꯩꯕꯗꯒꯤ ꯍꯧꯖꯤꯛ ꯁꯤꯗ ꯑꯩꯈꯣꯏ ꯂꯩꯔꯦ ꯍꯥꯠꯇꯣꯛꯁꯦ ꯁꯣꯝꯗꯁꯨ ꯒꯥꯔꯤ ꯑꯃ ꯁꯥꯏꯠ ꯇꯧꯔꯦ ꯂꯥꯛꯄꯤꯌꯣ ꯌꯥꯅꯤ ꯂꯥꯛꯄꯤꯌꯣ ꯁꯣꯝꯕꯤꯌꯣ ꯁꯤ ꯑꯣꯏꯔ ꯌꯥꯔꯦ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯇꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃꯈꯛ ꯑꯣꯏꯔꯦ ꯑꯗꯨꯅ ꯒꯥꯔꯤꯁꯦ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ 2 hours later. Hanchibagi lambi ni mayam. Masih isang. Hi. Okay. Nice to meet you. See you again. Okay. Yamna nungai ba mafam ni. Akogi phajam mafam. Lambi le sang masigi di kara nungai tra ado main road tagi di lambi asi nungai ta ba ten nungai. Jang resource. Kaya jang resource. Apoy di lambi ka nungai ti na. Ado nungai. Workshop ama thenare mafam gida pai seme ane subu semane dong gida yara jam pani mayam yabadi yare adugo ogi gari je khadang option ba khadang leire aduna ada fajan semde yaro hujik pakki one ti lok se takre amoy nang kaina badak toy da bagana bu yaw bage nok na lay